Hi mayam. Ngasi Valentine's Day numitne. Akoi sai hoi mamanaba singa aduga aigi imanabi singa ngasi night camping tawdoine. Mafamna Langol Peak. Mày ai mà phăm nhiều đấy mà phăm xe mày nó su khăng bơ su yao ram cái ní khăng đầu su yao ram cái ní Langol Peak tên này lấy đi xe ado mày hana ka khiba mi su yao ram cái ní ka khidaba mi su yao ram cái ní aduga hana di mi mày ka ram full tên này gari ka si chan de manu gari xe makha thamamaga mathakta khong na dum ka khalak pani mi chin man bagi ado hojikti kanam lakhidre ado khara di adum lai aduga lakpase irang na maram oibagine irang na maram oidana mi khara khajik tang lakhre aduna adugi manungda kai update laibano haibado ai mayam da su ucharake maringi ni haibada si chingsi ngaktane hoigidi noi maringi Langon gi garden do kaba yaribra ngakanda akhoi adum kai haini thamoi se akhoi gi su garden ama lai ko haina yamna chawthok jadi ni ado asi ngasi se sida lek toini ai mafam sida lek toini ado kai akoiba mayam se loin ucharage phajadaba loin ucharage phajaba su lani athiba su la lepham chafam gi aduga chabagi kai gi ada washroom bathroom loinama aduga adu mayam do loin ucharage kamai tawbna haibado adu han ucharage ko mayam ai lai doi si ni adu manungda kamai tawbna haibado mayam ucharage adu panda yengba ganda de yam phajare manungda yengasla wow cái không phải đâu là cái lấy bên sao wow bedroom washroom xong rồi cái lấy bên washroom mà lấy mới wow terrain xem làm đúng ngay hả bạn mà khá là sự ai hai sige nung chidi sige nung chidi cái nó asi nung chidi amta lang balao ma hero ni ngak sa ge se pam jaruri nang bukaya da yari to se la sila ma'am tu kai khunu ai na ai khong siam kin to ro thi ro ne amra asida kai num lai la sina kari room da yang sila oh sina kitchen ora male ka thongani se loi lai tereng nungai tra adu ngase ai sida lek toine ai yamna waru re yumda leibase ai ngaktang sida chelaga lai ni kanam hairam de lona lai ni ngasi swai sida potharage adum mayam su yumda khotnaba laisu adum sida lekpa yai ko aduga lamsang lakpa ganda war su adum sida changa ga adum pothaba yare phajabani yamna yare mayam aduga mi mayam gi party hadi maijau thabagi mi mayam yamadi ko adu kitchen na sida leire ngasai gi duna adum mi ama ani khaktang gi ko aduga sida sang ola aduga tu akhoi ji chakcha thokre to kolem ya akhoi mothan bagi
sida mai jaw tharani aduga kongumbagi asisu loina sida lerani adaga akhoi puraktoise tillau chanam chanaba akhoi adu ngaktane atopadi si table lere chair lere manung dasu chair myam le hobane sida phammaga sida tharaga fajana adum enjoy tawba yare mi myam gi damaktani go 어떡해. 라니 발라니 딱딱. 오빠 어떡해. 안녕. 안녕하세요. 안녕하세요. 사랑해. 사랑해요. 친구 사랑해. 친구. Happy birthday. Happy birthday. Happy birthday to you. Kiên tớ sẽ còn phụ đấy. Kiên tớ sẽ Nghe Mai bác bị ibe mà 진짜 떡볶이 walking 우리 마탁도 파전 어쩌라게 마탁 까르게 가만히 더 우리 마탁도 어쩌라게 Merci ekoi baby happy birthday baby hey yeah हो गया mayam wathi se tawgunu se yadaba adu narang dagi aina akoi sai hoi habado sai yaude ko aigi imanubi singa adu aigi iyamba adu ngasi aigi vlog nambi ba aigi marup sing YC James Moi gisu YouTube ma channel lay bane adu ai description da hapcharamage ko subscribe to sinbiramo adu magi se yamna phajai magi video yam phajai Instagram dagi kai dagi loi phajai ko yam nana namme ba ma adum horen sigi video gi garden gi mana video suman semgani adu garden gi horen video da adum urni phajai phajade adum mayamna comment ta haibiramo aduga akogi brother kaino ne brother Leo mana akogi jemga moi team oina lakminaba aduga kaino limbigi mamanabi sing aduga kaino gi akogi somna kan Teresa gi birthday su tawne han 14 February je am irang kaino toba numit ta pok pa hai tare ko 14 February adugi oina su limbina camping tawminna se haina ko magi vlog gi oina su aduga sigi garden si cottage mine lek na ba khona ba pham lei baduda yam nongai ni amta pubiyo kholo hai badugi sum chatpane mana moi sai kholi pa hai jille mam thajar nu go du bro kainom te hairamuna airo anything kay hay du koi da loina ba se comment toge yam noi chang jang yam hau kre
and then yeah mathangdasu amuk pun yardi amuk pullaga namase sida lakpase kyarak sure si lakpase 3 ahumlak sure hoy hoi smaina lekpham lei ko le di khangbra ba ahoy du di khangdri mo ba ko handang first time ne hana nana sale me to me amju lakning ba lei ga di am lakpio lambi ka am clear ne ko pakat nai ke su leite so yeah dudi bye 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 mathangi video thengnar se hayo mathang video da muk thengnar se okay lase